Kurumjari. ISTV News Meng Tabri Bapung Po Taram Noksari. Haujahan Bada Maruba Pau Pizari. Ozana Mahiru Singda Lari Kakta Takpi Bagi Matakta Sport Quiz na Singba Kaya Takpi Bagi Matam Oiri Haina. Additional Director Yaskul na Haikre. Hauji Pau Sanurong Pizari. Ozana Mahiru Singda Lari Kakta Takpi Bagi Matakta Sport Quiz na Singba Kaya Su Takpi Bagi Matam Oiri Haina. University and Higher Education Government of Manipur ge Additional Director Dr. R.K. Yaskul na Nupi Kaktagi Oiba Ideal College ki Nepum Doi Suba Mapo Komlon ki Thorum da Haikre. Ngasi College asi da Pangthokiba Thoromadu da College asi Principal Dr. T.H. Subhasendra Singha, University and Higher Education ki Joint Director L. Iboyama, University and Higher Education Government of Manipur ge Additional Director Dr. R.K. Yaskul amadi Miyoi Kiana Sarukya ki Manipur University na loba TDC ki parikha da College asi ki khwaidagi mark yamna phangbi Mahirui da P. Landhoni Memorial Case Award khosinaki. Founder member kayasu asam khodol pot piduna ikai kumnaba utki wangang kiba singna fangdokna kibada matam amagi ahalaman kayana yamna wana honaduna linkhat kiba nupi khaktigi oiba Ideal College ase ngasidi Mahirui kya da kanaba piba ngamle matung tabada apaba Mahirui kya puthoknaba oja singna kathokpaga loinana hona haningbagi apamba fangdoknaki. College asida science stream hangnabagi sarkar gi mari leinaba singda aiba serol pisin khrabasu haujik fawdi sabsaba pakum phangdri haibana singba wafam sing fangdoknaki. Dr. R.K. Yaskul na lamdama sida Manipur University gi makhada college hombutara humdoi leibagi loinana Mahirui lesing kuntra manga romna Manipur University gi parikhada saruk yari. College singi awat apa sing khanarakpa matamda makok thongba official kyana tongan ba wahang kaya torokpana thabak ama paikhanaba honabada khudongsa da bathengnei Manipur gi education faganaba Mahirui amadi oza singna punna honaminasi haiki. Adana sai chhatra jingna oza jinggi lamjingdu nakalam jate adana pai taksi khasi maramsi ahalam mununda natana ole gi oza singgi am sawba warman dai ito jinggi tongan ramba hiramda paangai ngam sakda sportsa debate hiram kaya da paangai ngam sakisi shasina right brigadi ngam sina tunda masagi future career semana ke namai bagani khanjai Kengzoi TD Block ki video na senja thumja tawi haiduna Thado Student Association amadi Cookie Students Organization Kengzoi Block anina mahakpu thabaktagi lokthok piu haina Chief Minister da memorandum ama pisinkhre masigi matang ngasi Manipur Press Club da paugi mifam ama pangthokre paugi mifam adu da Thado Students Association Chandel ge President Thongkhobum Khongsai amadi KSO Kengzoi Block ki Vice President Ngamsei Tokthang yauna Thado Students Association amadi KSO Kengzoi Block ki atei Singba kya su sarugya ke ngamsai tokthang na Kengzoi TD Block ki video oiriba Muhammad Nazimuddin Sahana tongan ba aran ba thabak kaya tawkhre haina puthopagi loinana MGNREGS ki apunba sen from chorakna lupa crore ama makhai hen ba sen from dage ngasi phawba sada manga kaktuna lakle mak masagi khetrigauda leibe yumda office oiduna seasonary scheme masigi thadarakpa fund sing village chief amadi beneficiary sing dage kakle fund release toba matamda village chief sing da ahang ba ta oina sign to hale video sina digital camera supply to wamadi NREGS ka mari leina ba photo number da su maranai oina fangtho e video sigi matang da ngasi Chief Minister da pisin kiba memorandum aduda lakliba tang taramanga fawgi manung da maha puthabak tagi terminate toba maki makha da Kengzoi Block ki oina fan amata release tawdaba miyam dagi low kiba centrum sing amu halanba haiba wafam sing yauri sarkar na hariba wafam sing asi thaba oina pangthok trabadi khongjang ka sangsilagani haike. And if the government fail to do so, the student body and the public will take further steps, maybe in the form of strike, cooling ban, or any possible way, which we think is a viable way. So, in that agitation, if any untoward happens, it will be the responsibility of the government concerned. Ani suba Indo-Myanmar Regional Border Committee ki meeting Myanmar gi tamuda hokre tha sigi taret phawa sathagador ba mifam asida India gi oina 3 corps gi GOC Lieutenant General AK Sanina losingduna mioi tarani thoina saruk yari haina PIB Defense Wing gi serola man hairi serola duna makhata na haibada Regional Border Committee gi mifam asida Army amadi Civil Administration gi officer sing saruk yari mifam asina border area sing da santi lehna ba amadi laloba gi irang thengna minana ba khanake nakalani gi marak
ꯃꯔꯛꯇ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤ ꯍꯦꯟꯅ ꯁꯦꯠꯁꯤꯟꯅꯕ ꯋꯥꯔꯦꯞ ꯀꯌꯥ ꯂꯧꯈꯤ ꯍꯥꯏꯔꯤ ꯃꯤꯐꯝ ꯑꯗꯨ ꯌꯥꯎꯕ ꯆꯠꯄꯒꯤ ꯂꯝꯕꯤꯗ 3 ꯀꯣꯔꯒꯤ GOC ꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯗꯣꯖꯔ 12 ꯑꯃꯗꯤ ꯒ꯭ꯔꯦꯗꯔ 3 ꯈꯨꯠꯁꯤꯟꯅꯈꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯗꯦꯂꯤꯒꯦꯁꯟ ꯑꯣꯏꯅ ꯅꯣꯔथ ꯋꯦꯁ ꯀꯃꯥꯟꯗꯒꯤ ꯀꯃꯥꯟꯗꯔ ꯃꯦꯖꯔ ꯖꯦꯅꯔꯦꯜ CO Sewinna ꯂꯨꯆꯤꯡꯗꯨꯅ ꯁꯔꯨꯛ ꯌꯥꯔꯤ National Rural Health Mission की मखादा थबक तौरिबा employees सिंगना मखोई तोंगान तोंगान बदाबी क्या पीनबा मरी लेनबा authority दा वाकलबसु ngasi phawba thabak oina pangthok pide haina employees singna office mamangda wakan mipam chethakre All Manipur Technical Support Staff Union amadi Association for Block Data Manager and Account National Rural Health Mission Manipur na sinun pangthok ke ba wakan mipam aduda Rural Health Mission की मखादा थबक तौरिबा doctor nurse technician amadi ASA की member kya na saruk yakhe employees singi tongan tongan ba dabi sing iba play card kaya wakan mipam adu da season ke All Manipur Technical Support Staff Union ki president Pining Thogjauna employees sing na makhoi ki dabi sing mari lein sing da khangan khrabasu ngasi phawba thochabidre mana makhata na phongdorok pada service room extension tobiu extension order matam chana thokadabani pay anomaly semdokpa yauna sai ani makhairong ge area pidana leiriba si pithokadabani hiramasi ki matangda chief secretary da wari sanaduna yanaba kaya leikhrabasu thabakta onthoktre सब चाबा सरकार के फिरेफ अमा खंगंद्रबदे हैन कनब खोंजंग कया संगसलगने हाइखे सर्विस रूल सेमदोकिबा अहमदा अदुगा लोइना नेशनलाइजेशन ऑफ द पोस्टिंग सिसु याम अथुबतन सेमदोकिबा अहुमसुब पॉइंट दा एक्सटेंशन ऑर्डर टाइम टुबिबा मरिसुब पॉइंट पे एनोमली सेमदोकु तमदा अकॉर्डिंग टू बेसिक पे स्केल दा सेबिबा नंबर मंगा सुबदा चाही अमा मखागी तलबकी Sempam pitok taba, aluk subada, wana pitok cahi ama makai talaga sempam pitok pada walau ribasi ngaci su, ekoi da atu matam da pibi naba, adua taluk subada na hidak nak supply piraku matam da, matam cana isu topi ba asin. Wakan mifam adu da saruk yakiba miyamna National Rural Health Mission ki office tamna sangsinduna office thingna bahona ke matam adu da duty taramba security kanguga ngahak into insin tongraba matungda office ki man shutter solon sinduna thamke Manipur da ahan ba oina Manipur Mountaineering and Trekking Association sinduna madau karamna khudongtiba thoktana ba honagani haibagi matangda jorbing item kaya yawba adventure festival fangthoklei hiramasing matangda report ama Manipur Mountaineering and Trekking Association na linkalak padagi hauna Manipur ki nupa nupi sing adventurous spirit laina na bapandamda adventure training amadi sports pangtok padanatana tourism sector da chakona na ba achaubu thodang lawri masida sunatana MMTA na masak thokpa mioi kya puthok mangkrai handa pangtok ki ba Manipur Sangai Festival yauna mamang chahi singdagi adventure festival pangtok tuna tourism amadi miyam gi pungning singsilali Mapa lebak ta pangthokpa festival da yawba jorbing item kya handak chahi dagi hauna yan hanbo oina tongan ba item sing palace compound da pangthokpa adventure festival da yaholi asigumba item sing festival asida yawbasina awang pok lamdam da yana na uba oiri item sing adudi land jorbing water jorbing ATV bike thoba sumo fighting na chingbasing asini masida miyamna PP duna item kya asida saruk yari MMTA ki secretary PH Chandra Kumar Sharmana festival pangthokpagi matangda ISTV News da wafum kaya thamke adventure haibisi karino adventure se tawra kari kana ge haibadu mipung khodi makta khoina haiba keno si mahau tang hning ba haidare ko sei amount se roughly masi pull lagadi la mani manga mukti ata hu ju ma masi kai ma pan Delhi rom ni chen mo na su okhalom ni masigi pise akoi tourism festival manungda di tang pise tang hagalam adu akoi kanasida di yam sina tare haidare festival ki baine na sina festival ngi mai le na khona lai do mi phumuri mo yaw ngam na bagi khongde jaga tawani Nakalamurumda mama mapa oibisingna macha masu kaya festival pangthok liba mafam da puraktuna anoba makalgi jorbing item sing yahunduna adventure sports ki mahau yengli handak pangthok kiba mari suba adventure festival asida yauriba anoba item kaya asina piriba kanaba kaya gi matang da su festival asigi overall in charge ayekpam mani tombina wafam thamki masi kanaba piningi tasengna masa da yauriba khang bakan bagi bagi thauna ade amadi magi stamina maksada kadai bu thajaba thamba hairiba chingsi item sing asi saruk yaraba matungda masada masabu
ai sibo ngami sibo pangsubo ngami sibo tobo ngami haibagi mangonda masana masabu masak takjaba adumba amadi tungda haulliba naharol singsida akoina piningiba timdi kaino haibanda hojiki naharol singsida adventure haiba posasi karino sini apone maswade piningi ISTV paugidamak boya ningthokjongbo loinana Northern Phyllis Palace Compound North AOC Imphal Leba Government Advocate High Court Manipur ge contract basis ta diver amalo nabigi damakta drakhas tharkiba candidate singi DPC tha sigi kunga thoi ayuk pung mapal taba matam dege nongthil pung ahum phawba Government Advocate High Court Manipur ge office chamber da pangtok lagani haina government ki serol man hairi hairiba DPC sida darkhas pisilakhiba singna masa masa gi se sang puduna DPC si yawrena ba serol aduna makhatana hairi Kaugi Directorate of Extension Education Sinduna Commodity Future Market ki matangda numit ni sumna sathegada training program ama ngasi Kaugi Assembly Hall da haudokre Taramadda University Asigi Dean Dr. L. Iboton Director of Research Dr. M. Rohini Kumar Amade at official kaso sarwake Dr. Iboton yauna wangang kibasingna future market ki matangda technical problem amade oithopa yaba kyagi matangda matkya fangdona ke Bharata hauzik oriba regulatory system amade commodity market saukhanabagi matangda masa masagi suggestion sing puthokuna khanake Ours is how to get income, more income. So we should get more dividend. The cost-benefit ratio. This is our planning. This is our important part of the farming community. So that is why we should hope we should get proper marketing of my produce. This is our facing problem. Now it is facing problem of the farmers. Mamang tha November Kuntrada Thawal District ki Thawal Police Station gi manung senna leiba Thawal Nongangkhong Saban Thabida hatok lamba Thawal wang matabadagi Yanglem Bisesor alias Nauba sei kuntrani thoi apokpa basinta misi sigi matangda magisterial inquiry tonaba district magistrate Thawalna notification nama thokre inquiry si additional district magistrate Thawal L Nabakisor Singana maki office room da pangthokani hari inquiry sida jaban pining basingna masagi maming mama mapagi maming address sahi sinpam singba additional magistrate Thawal gi office matamda aiba serolda pisinaba khangalakli GI pipe huran mani haiba nupa ma laikai na farga police ta sinakre taudo singa seuk singjame police station gi manung sina leiba langthabal furamakhong nambul mapal da thokibani laikai na faduna police ta sinakraba miyo yadudi life platform gana sahi angkai apopa lekhidraba amo langthabal furamakhong nambul mapal dagini laikai gi miyo sina fangdoropada water supply gi dama GI pipe sing club ki general secretary gi mayu manakta thamduna lakpadu pipe masing watpadagi laikai na singnaduna ganagi mayumda thibomagi thabak thabada kanglakibani khoisang norba miyamna nambul mapal da leiba ganagi mayum amangata thoanke TG Higher Secondary gi mahiroi nupi masa amabo izet man khibagi thokdoka mari lenana sarkar na matik saba ain gi action lokatuna senariba Williams amadi Tarun Serak Piu haiba dabida ngasi Kongpal da leiba Bal Vidya Mandir Higher Secondary School gi mahiroi singna wakat mipam setakre wakat mipam aduda saruk yakhiba Universal Murders Organization gi sorojinina sarkar na tuba matamda charge set thangatuna sab jaba wild bizarre sathagadabani haina fangdoke tungda khongjang asigi saru ama oina William samadi Tarun gi effigy mairui singna mai thake nasi marui bapau amukana pizari ojana mairui singda lari khakta takpi bagi mathakta sport quiz na singba kaya su takpi bagi matam oire haina additional director ya school na haikre ISTV News Bank tabri punom pu amukana khamjare